mayambu ton chanuna taramna okchabaga loinana khurumjari. Ngasisu mahaugsagum nungairaba wari macha ama puduna lakchari. Wari asigi mamingna pukchen chaurubagi aphaba mahai. Wari asibu thabirakpana athauba maite. Mangi jaudu Nagamapangi lamlagi magic parking da magi amanba magic tata do lapna khamlaga passenger tong mangairi. Mangi jaudu marak machanupa ne school kabada siba lupa chama piba chagi khudang gari apikpa aduda amuk su yengli. Pungdi ahum tasilaklidana tawribaside. Namajing oibanina angangsing school college su kanadredo. Mangi jaudu lepkhalaklaga makhwangdu mietlaga koini yengi. Oh, kaithen samata kanadrabanina passenger su laktre tawrise. Mangi jaudu magi magic tatada ngayonbi ahal ani kakhibadu ui. Oh, ini asangmiga iche nungsitomiga di kakre. Mi ani khaka karabadi chatpa yarani. Gari manaktagi gari thadok thajin senaba tainau chana mangi jaudu laurai. Mangi jau tada tare lage Mangi jaudu tainau chagi manakta changlaga. Tada mi ani khaktaga kakisano. Ayuktagi mi amamam anini puraga thaulari thau manga toi. Hoi ado kuina di khamanuko yeng mathangi gari maning hanjindogi ngari sini. Hoi tada. Mangi jaugi gari manungda ini asangbiga iche nungsitomiga do mamai mamitu isuk thana phamli. Ini asangbina ibema pali belengak ase system yamna soireda. Migi mapalamdadi thangza nomaijing se kaithen kanaba numisingni. Filmi se album phauba thangja nomaijing thawaina khalaga release tawnaribani mi yamna yengnabagi. Mogi cricket ki one day match haibra adu phau Sunday da sanarini. Mi yamna ticket yonba ngamnaba. Maramdi chakhotpa maphamdadi thangja nomaijing numit ani ase shopping marketing picnic chatpa film yengba kaithen kanaba tawngidana. Aduga iramdam sidana nomaijing numit se kaithen thongloina lolhalle. Aphaba kanaba matau tamba haitaba maphamda chakhotpa sungpu purakloi. Nungsi tombina chumi je thabak sangnaba numit kaithen kanagadaba numit sidana amu kaithen singse thongloina lolhalle. Yaroi deje aikhoina hairaga kanana bu tabigadoino. Moina ningthongni moina tawningmaduni tawgadoise. Mangi jaudu gari da kakhalai. Mangi jauna chatlase aiche ini asangbina chatlase hairani bungo mi kharaga tongki sanudana. Ine lambi kaithen mi itak takle khuntak lansibaga chap manare. Namaijing nataba numit amada kaithen se lephan manadi phabani. Kaithen da pot chai leiba laknagadaba free oiba numit sina potpham dukan kaithen singse thong loina lole. Aduga office school kanaba numit singdana thongse loina mu hanglani. Sidabu kanana pot leiba lakadunu ije. Kaithen kaba haibasidi aina thabak samon numita ayamba kanaba ngaktani ni. Hayeng hangjit amu ban tawgi hairani. Ine asangbina bandi karigi. Ine iramdam sidabu tamba ngambro. Gari thauringai Imphal Dimapur lambida block tawrina petrol oil pump sing khudakta thong amuk loina lonsinnakrani. Aduga oil pump mamangdana black ta thau batan thamdana amuk yon khanaraklani. Aduga thau yonbigi hek maningdana oil pump gi gate ta petrol nilana thelaga thamlani. Tainau chana mangi jauda. Mangi jau mina wang narakpa tare ni chatlone. Mangi jaudu magi gari du start tawi aduga steering du mamai kak laktana thaudorai. Gari parking scenery ba tainau chaso mathangi gari du kauksil hauri. Numidang mangi jaudu mayumda makhongna changlai. Mangi jaugi machanupa class 2 tamliba lamngan badu mapanda chentorai. Lamngan bana mapada Babu aikhoi gari di. Ihe ibungo namadi imungda lehobra. Lamngan badu mangi jauna hanglibadu khumde.
ꯂꯝꯉꯥꯟꯕꯅ ꯃꯄꯥꯗ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯒꯥꯔꯤꯗꯤ ꯀꯗꯥꯏ ꯃꯪꯒꯤꯖꯥꯎꯅ ꯃꯆꯥꯅꯨꯄꯥꯗꯨ ꯄꯝꯈꯠꯂꯒ ꯏꯍꯦ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ 이붕ꯉꯣ ꯃꯤꯒꯤꯅꯤ ꯃꯤꯒꯤ ꯒꯥꯔꯤꯅꯤꯅ ꯃꯄꯨꯒꯤ ꯃꯌꯨꯝꯗ ꯊꯝꯂꯝꯃꯦ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯗ ꯊꯝꯃꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯊꯝꯒꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯥꯎ ꯃꯄꯥ ꯃꯆꯥꯗꯨ 이munꯡꯗ ꯆꯪꯂꯛꯏ ꯃꯪꯒꯤꯖꯥꯎꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯉꯥ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯐꯝꯂꯝꯃꯤ ꯃꯪꯒꯤꯖꯥꯎꯅ 이붕ꯉꯣ ꯅꯃꯥꯒꯤ ꯉꯥꯁꯤꯗꯤ ꯆꯥꯎꯔꯦꯍꯦ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯊꯣꯏꯅꯨ ꯊꯣꯏꯅꯨꯅ ꯅꯣꯛꯂꯒ 이ꯆꯦ ꯊꯣꯏꯕꯤꯅ ꯂꯐꯨꯄꯥꯠ ꯇꯦꯔꯥꯗꯒꯤ ꯄꯨꯔꯛꯏꯅꯦ ꯁꯣꯜꯂꯛꯏꯅꯦ ꯃꯪꯒꯤꯖꯥꯎꯗꯨ ꯊꯣꯏꯅꯨꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯑꯋꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏ ꯊꯣꯏꯅꯨꯅ ꯇꯥꯃꯣ ꯉꯥꯁꯦ ꯉꯧꯁꯤꯔꯥ ꯊꯣꯡꯁꯤꯔꯥ ꯑꯩꯗꯤ ꯆꯥꯕꯕꯨ ꯐꯪꯂꯗꯤ ꯏꯌꯥ ꯌꯥꯏꯌꯦ ꯊꯣꯏ ꯑꯁ ꯊꯣꯏ ꯀꯥꯏ ꯀꯩꯅꯣ ꯊꯣꯏ ꯀꯧꯕꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯊꯣꯏꯅꯨ ꯀꯧꯕꯗꯣ ꯍꯅꯨꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯊꯣꯏ ꯀꯧꯕꯅꯤꯗ 이붕ꯉꯣ ꯅꯄꯥ ꯑꯝꯇ ꯄꯝꯒꯦ ꯑꯁ 이붕ꯉꯣ ꯅꯪ ꯄꯝꯕꯁꯤꯗꯤ ꯈ꯭ꯋꯥꯡꯁꯤꯗꯤ ꯂꯣꯏꯔꯦꯍꯦ 이보 ꯂꯝꯉꯥꯟꯕꯅ 바지 ꯍꯥꯎꯅꯤ 이붕ꯉꯣ ꯂꯝꯉꯥꯟꯕꯗꯨ ꯃꯄꯥꯗ ꯀꯧꯔꯝꯂꯒ ꯃꯃꯥꯒꯤ ꯀꯥꯗ ꯗꯨꯡ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯪꯒꯤꯖꯥꯎꯅ ꯊꯣꯏꯅꯨꯗ ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯂꯥꯝꯗꯦꯍꯦ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯂꯒ ꯅꯪꯒꯤ ꯁꯛ ꯎꯕꯁꯤꯗꯤ ꯋꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯏꯍꯦ ꯊꯣꯏꯅꯨꯅ ꯅꯣꯛꯂꯒ ꯑꯗꯨꯅꯤ ꯇꯥꯃꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯕꯒꯤ ꯍꯔꯥꯎꯕ ꯍꯥꯏꯔꯤꯗꯣ ꯑꯩꯅꯀ ꯊꯤꯔꯝꯂꯗꯤ ꯍꯦꯟꯅ 이ꯁꯧ ꯀꯟꯁꯤꯜꯂꯛꯇꯣꯏꯅꯤ ꯇꯥꯃꯣꯅ ꯍꯦ ꯅꯁꯛꯇꯨ ꯎꯕꯗ ꯆꯥꯛꯀ ꯂꯥꯝꯕ ꯐꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯑꯩꯉꯣꯟꯗ ꯃꯪꯒꯤꯖꯥꯎꯁꯨ ꯊꯣꯏꯅꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯐꯨꯔꯤꯈꯥꯎꯗ ꯃꯣꯕꯥꯏꯜ ꯈꯤꯡꯖꯤꯜꯂꯛꯏ ꯃꯪꯒꯤꯖꯥꯎꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯃꯪꯒꯤꯖꯥꯎꯗꯨ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯃꯄꯨ ꯇꯥꯗ 이보자니네 ꯍꯜꯂꯣ ꯇꯥꯗ 이보자나 ꯐꯣꯟꯗꯒꯤ ꯃꯪꯒꯤꯖꯥꯎ ꯇꯥꯕ꯭ꯔꯣ ꯍꯥ ꯇꯥꯔꯦ ꯇꯥꯗ ꯑꯩꯁꯨ ꯇꯥꯔꯦ ꯑꯗꯣ ꯃꯪꯒꯤꯖꯥꯎ ꯅꯪꯕꯨ ꯒꯥꯔꯤꯗꯤ ꯊꯧꯖꯤꯜꯂꯝꯂꯒ ꯉꯁꯤꯒꯤ ꯑꯊꯧꯃꯟ ꯀꯌꯥ ꯇꯥꯔꯛꯄꯅꯣꯁꯨ ꯍꯥꯏꯔꯝꯗꯦ ꯒꯥꯔꯤꯒꯤ ꯁꯦꯜꯁꯨ ꯄꯤꯔꯝꯗꯦ ꯇꯥꯗ ꯍꯌꯦꯡ ꯑꯌꯨꯛ ꯒꯥꯔꯤ ꯊꯧꯗꯣꯛꯄꯗ ꯉꯁꯤꯒꯤ ꯇꯥꯔꯛꯄ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯇꯥꯗꯗ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯅꯤꯅ ꯊꯥꯎ ꯁꯦꯟ ꯈꯛꯇ ꯍꯟꯖꯤꯜꯂꯒ ꯇꯣꯛꯑꯦ ꯉꯁꯤꯗꯤ ꯑꯣ ꯐꯔꯦ ꯍꯌꯦꯡꯗꯣ ꯉꯁꯤ ꯇꯥꯔꯛꯄ ꯁꯦꯟꯗꯣ ꯑꯌꯨꯛ ꯄꯤꯔꯝꯃꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯦꯜꯁꯦ ꯈꯔ ꯀꯨꯞꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯐꯔꯦ ꯑꯩ ꯊꯝꯃꯦꯀꯣ ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯐ꯭ꯔꯤꯗ ꯇꯣꯡꯍꯟꯕꯗꯣ ꯈꯔ ꯇꯣꯛꯎꯅꯦ ꯃꯪꯒꯤꯖꯥꯎ ꯅꯪ ꯂꯥꯏꯔ ꯇꯥꯟꯒꯅꯨꯀꯣ ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯊꯣꯏꯅꯨꯗꯨ ꯉꯥꯗꯨ ꯁꯦꯝꯅ ꯃꯪꯒꯤꯖꯥꯎꯗ ꯌꯦꯡꯂꯒ ꯉꯁꯤꯕꯨ ꯁꯦꯟ ꯇꯥꯗ꯭ꯔꯕ ꯇꯥꯃꯣ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯅꯤꯅ ꯇꯥꯗ꯭ꯔꯤ ꯑꯇꯩ ꯃꯇꯝꯗꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯄ ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯒꯥꯔꯤ ꯇꯣꯡꯍꯜꯂꯦꯅ ꯇꯥꯏꯕꯣꯆꯥꯁꯨ ꯍꯟꯗꯛꯇꯤ ꯁꯦꯟ ꯍꯦꯟꯅ ꯀꯨꯞꯁꯤꯜꯂꯛꯂꯦ ꯒꯥꯔꯤꯗꯣ ꯀꯌꯥ ꯄꯤꯒꯦ ꯇꯥꯃꯣ ꯑꯍꯥꯟꯕꯗꯤ ꯃꯃꯜ ꯇꯥꯡꯉꯤꯗ ꯊꯣꯏꯅꯨ ꯁꯦꯀꯦꯟ ꯍꯦꯟꯀꯗꯤ ꯂꯩꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯁꯦꯝꯅꯕꯗ ꯏꯃꯨꯡ ꯃꯨꯠꯀꯗꯣꯏꯅꯤ ꯂꯧ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯝꯗꯅ ꯌꯣꯜꯂꯒ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯁꯨ ꯄꯇꯥ ꯄꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯒꯕꯔꯃꯦꯟꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯂꯝꯅꯤ ꯑꯗꯨꯅ ꯏꯪꯈꯣꯜ ꯊꯝꯂꯒ ꯒꯥꯔꯤꯁꯨ ꯂꯣꯟ ꯂꯧꯕ ꯌꯥꯔꯣꯏ ꯊꯣꯏꯅꯨꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯉꯥꯗꯨꯁꯨ ꯁꯦꯝꯂꯝꯕꯗꯒꯤ ꯊꯝꯈꯤ ꯃꯪꯒꯤꯖꯥꯎꯅ ꯊꯣꯏꯅꯨꯗ ꯐꯥꯒꯤ ꯇꯧꯏ ꯊꯣꯏꯅꯨ ꯅꯪꯕꯨ ꯅꯣꯛꯂꯛꯎꯅꯦ ꯁꯤꯗꯤ 이ꯃꯨꯡ ꯑꯃ ꯄꯥꯜꯂꯨꯔꯕꯅꯤꯅ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯂꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯥꯏꯕ ꯃꯤ ꯐꯥꯎ ꯀ꯭ꯔꯣꯔꯗ ꯀꯣꯛ ꯁꯥꯔꯤꯅꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯐꯥꯎꯕ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎꯔꯧꯗꯣ ꯀꯥꯎꯔꯕꯣ ꯇꯥꯃꯣ ꯏꯕꯥꯅꯤꯒꯤꯗꯤ ꯌꯥꯝꯅ ꯋꯥꯠꯂꯦ ꯑꯩꯅꯗꯤ ꯌꯨꯝꯒꯤ
Tamogi mateng kari mata pangma ngamdi. Karigumba khong asina ningthina chatpa ngamlamlaba. Ai nangi mateng yamna pangni ko. Mangi jawdu mapi ira cheli. Hai, angawi. Aigidi nang phangjari sidagi ahenba apenba leitre. Aidi nangi nushibna sakto pamandana nang naujabani. Nangi khongdudi aidi nongmata pha urude. Kadai na khongdo amukta tingthorok. Thoinudu magi makhong atekpadu tingthoraklaga. Tamo aise laibak yam phai ko. Yum asida tamoga aiga khak leibagi ai nokpa ngamlini ko. Karigumba tamogi ima ipa leramlabadi aise makhoigi mamau kaisu oninglamloi ko. Nang na haidusu yam chumi thoinu. Kanagumba mama amatana laina chenba makhong makut soinaiba mamau amata pamloi. Yumgi mau oningloi. Karigumba aisu aigi ima ipa leiramba thoklaba nangse aigi oiba phanglamloi. Mase nang aigi laibak phabani thoinu. Thoinudu mangi jawda momo nokna yengjari. Nongma ayuk amani mangi jawdu lamlai kaithengi magic parking da magi gari da passenger tonglakpa ngaibu oina kaithen da phamna lambi da achat awongsing wakhal isuk sukthana yengli. Gari driver kharasu makhut masa hai haidana masa masagi tata magic taga nomdana kari no ngangnari. Gari driver khomaina itaw parking dagi mi thanna pudadana yorbung nungoi sombung dagi amu haplu khidro. Yangang pokpigisu phulni laktuise. Saijang laimakhong mapalgi mi khaidi maningdani yalaga tongnalaktuise. Nonga dagidi mogi magic parking leijare. Aduga ikhoigidi yorbung nungoi yobudadi passenger makhai oktona loina khomkhrani. Adagi songbung get yobudadi paurabi. Kaibiromgi line gari namo songbung Tezpur Chingarengi mi makhai loina mukhomkhrani. Khurai lamlongdagi mi sungphang phangaroi. Sana jawbana itaw lausangkhong sekta numita bana ifa pharida passenger se pik thali. Ado nahadi mi yamandana aigi maning pamdo ti. Driver seat phauba passenger tonghaludana aina. Bobona itaw aidi haujik phaubagidi kongma road romdagadi reserve kadi chatkirogi. Kongba kaithendagi Irinbung thong phaubagi lambi khupata sidi haikandi. Minute mangagi lambido pungkhaim changi. Aduga Janimstagi lamlong phaubagi lambido haujik phauba sungsem semdene. Nahansu aigi gari machado kongkutta thaudarudana mayai thigangnati. Sana jawbana aidi Thobal laina inung nungarita wangjing phauba speedta net pa yare haujikti. Tawbudi highway orak tawrinida. Khomaina itaw tamangi jawse isuk suthana phamliba sibu kari tawraba jano amukta hangsidana. Moi driver mari mangado mangi jawgi manakta changi. Khomaina mangi jawda tada kari tawre wakhal yam wana ui. Mangi jawdu khomaida yenglaga kaisu tawdeda khomai. Nangi mathang ai chakadoira gari se. Hoi tada chakadoni. Itay ba thoinudi ana yawde ko tada. Mangi jawdu tumina lay. Sana jawbana khomaida. Khomai nangi gari se mi thalamali passenger singse nang kawreni. Khomaidu magi gari da kakhat khre. Nong manini gi matungni thoinudu mangona phamli aduga mangi jawna thoinugi makhongdu phima chamana yetpiri. Thoinuna tamo aidi kaisu tawroina leibani hekta narai ado kaisubudi tawraroida ai khangi. Mangi jawna thoinuda yenglaga pambai ama thiraga Guwahati dara kaino amukta chatlunaba tokse. Tamo yani ye kitang chikpani. Kitang chikpaira nakhongse chai yawra phau thangma ngamdribase. Nongma numidang wairam ama mangi jawdu gari thawna matomta wakhan jat khali. Aisu gari thawbase tokthok yumthong khudingi lupa manga tara khaiba chatlasira. Thoinugi makhongsina anaba henjilaklabadi aikhoi anise hena wagani.
gari thꯧꯕꯁꯤꯅꯗꯤ ꯃꯥꯒꯤ ꯃꯈꯣꯡ ꯂꯥꯌꯦꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯏꯪꯈꯣꯜꯁꯦ ꯌꯣꯟꯒꯦ ꯍꯥꯏꯕꯁꯨ ꯄꯇꯥ ꯂꯩꯇꯕꯅꯤꯅ ꯃꯤ ꯀꯅꯥꯝꯇꯅ ꯂꯧ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯪꯒꯤꯖꯥꯎꯗꯨ ꯒꯥꯔꯤꯗꯨ ꯀꯟꯅ ꯑꯃꯨꯛ ꯅꯦꯠꯁꯤꯜꯂꯒ ꯊꯧꯒꯠꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯑꯃꯒꯤ ꯁꯦꯜ ꯌꯥꯝꯅ ꯌꯥꯎꯕ ꯕꯦꯒ ꯑꯃꯒ ꯇꯥꯍꯧꯔꯗꯤ ꯐꯅꯤꯗꯀꯣ, ꯁꯅꯥꯒ ꯇꯥꯍꯧꯔꯗꯤ ꯐꯅꯤꯀꯣ꯫ ꯃꯪꯒꯤꯖꯥꯎꯗꯨ ꯄꯦꯁꯦꯟꯖꯔ ꯄꯨꯅ ꯄꯨꯅ ꯒꯥꯔꯤꯗꯨ ꯋꯥꯈꯜ ꯑꯃꯗ ꯊꯧꯔꯤꯉꯩ ꯎꯈ꯭ꯔꯨꯜ ꯔꯣꯗꯀꯤ ꯏꯁꯤꯔꯧ ꯂꯥꯏꯟꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯨꯜꯂꯝꯕ ꯁꯟ ꯑꯃꯗ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯨꯔꯦ꯫ ꯃꯪꯒꯤꯖꯥꯎꯗꯨ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝꯒꯤ ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯔꯦ꯫ ꯄꯦꯁꯦꯟꯖꯔ ꯃꯔꯛꯇꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯅꯨꯄꯥ ꯑꯃꯅ, ꯒꯥꯔꯤ ꯊꯧꯕ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯒꯥꯔꯤꯒꯤ ꯂꯥꯏꯠꯇꯣ ꯊꯥꯜꯂꯣꯅꯦ꯫ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯃꯉꯥꯏ ꯍꯥꯏꯋꯦꯁꯤꯗ ꯁꯟ ꯄꯨꯟꯁꯤꯟꯕꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯝꯗꯅ ꯈꯤꯠ ꯃꯍꯦꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗꯕꯨ ꯀꯔꯝꯕ ꯁꯟ ꯀꯨꯟꯅꯒꯦꯕ? ꯁꯤꯅꯤꯡꯉ ꯁꯤꯁꯅꯨ, ꯃꯤꯒꯤ ꯊꯋꯥꯏꯒ ꯁꯟꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯦ ꯂꯣꯡꯂꯝꯃꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯒꯗꯣꯏꯅꯤ꯫ ꯍꯅꯨꯕꯤ ꯑꯃꯅ, ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯁꯟꯁꯨ ꯊꯋꯥꯏ ꯄꯥꯜꯂꯤꯕꯅꯤ, ꯒꯥꯔꯤ ꯊꯧꯕꯗꯣ ꯌꯦꯡꯉꯒ ꯂꯣꯏꯔꯦ, ꯃꯥꯁꯨ ꯀꯟꯅ ꯍꯦꯛꯇ ꯊꯧꯒꯠꯂꯛꯏ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯍꯩꯔꯣꯏ ꯑꯉꯥꯡ ꯑꯃꯅ, ꯀꯔꯤꯅꯣꯗ ꯏꯕꯣ, ꯁꯟ ꯑꯃꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤ ꯀꯨꯟꯁꯤꯒ ꯀꯅꯥꯅ ꯃꯃꯜ ꯂꯩꯕꯒꯦ? ꯀꯣꯏꯂꯥ ꯃꯆꯨ ꯃꯥꯟꯕ ꯁꯟꯁꯤꯕꯨ ꯏꯕꯣꯛꯁꯨ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯕꯣꯛꯄꯨ ꯁꯟꯗꯣ ꯎꯕ꯭ꯔꯣ? ꯀꯀꯥ, ꯒꯥꯔꯤꯗꯣ ꯊꯧꯕꯤꯔꯣ, ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯁꯟꯕꯨ ꯀꯅꯥꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯣꯏꯅꯕꯒꯦ? ꯇꯥꯅꯤꯡꯗꯕ ꯋꯥ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, ꯍꯣ, ꯁꯟꯕꯨꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯊꯝꯂꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ꯫ ꯏꯕꯣꯛ, ꯁꯟꯕꯨꯗꯨꯅ ꯁꯟꯗꯣ ꯑꯥ ꯂꯧꯕꯨꯛꯇ ꯈꯣꯡꯕꯥꯟ ꯃꯌꯥꯗ ꯄꯨꯜꯂꯝꯂꯕꯗꯤ ꯍꯥꯏꯋꯦ ꯃꯌꯥꯏꯁꯤꯗ ꯀꯩꯁꯨ ꯀꯨꯜꯂꯝꯃꯣꯏ꯫ ꯁꯟꯅꯥꯎ ꯄꯣꯛꯄ ꯀꯥꯟ ꯁꯟ ꯃꯄꯨ ꯊꯣꯛꯂꯛꯄꯒꯤ ꯊꯕꯛꯇꯣ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯑꯩꯅꯀ ꯇꯇꯥꯒ ꯊꯧꯔꯝꯂꯕꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯨꯜꯂꯝꯕ ꯁꯟ ꯃꯈꯩ ꯂꯣꯏꯅ ꯇꯛꯈꯥꯏꯒꯗꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯃꯅꯤꯡꯗꯒꯤ ꯀꯥꯔꯅ ꯊꯣꯡꯕꯗ ꯁꯤꯔꯤꯗꯣ꯫ ꯒꯥꯔꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯁꯟ ꯆꯦꯟꯁꯤꯜꯂꯛꯏꯅ ꯕ꯭ꯔꯦꯛ ꯐꯥꯔꯨꯕꯒꯤ ꯃꯅꯤꯡꯗ ꯌꯥꯡꯅ ꯊꯧꯔꯛꯄ ꯀꯥꯔꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯊꯣꯝꯃꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯗꯣ ꯈꯨꯗꯛꯇ ꯁꯤꯔꯤꯅꯤ꯫ ꯃꯪꯒꯤꯖꯥꯎꯗꯨ ꯃꯥꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯨꯕꯒꯤ ꯁꯣꯏꯕꯅꯤ ꯈꯪꯕꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, ꯑꯗꯨꯗꯤ ꯃꯥꯅ ꯕ꯭ꯔꯦꯛ ꯐꯥꯖꯕꯒꯤ ꯁꯤꯖꯕꯅꯤ꯫ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯍꯅꯨꯕ ꯑꯃꯅ ꯈꯩꯅꯤꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯀꯣꯠꯊꯣꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯇꯞꯅ, ꯏꯕꯦꯝꯃ, ꯈꯩꯅꯤꯁꯦ ꯎꯝꯁꯤꯜꯂꯨ, ꯋꯥꯈꯜ ꯏꯪꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯈꯩꯅꯤꯁꯦ ꯎꯝꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯅꯪ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯉꯥꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯃꯤꯔꯣꯟ ꯑꯣꯏꯔꯁꯨ ꯃꯤꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯍꯅꯨꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯃꯪꯒꯤꯖꯥꯎꯅ ꯏꯁꯤꯔꯧ ꯂꯥꯏꯟꯗ ꯁꯟ ꯊꯣꯝꯂꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯝꯂꯥꯏꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯪꯒꯤꯖꯥꯎ ꯌꯥꯎꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯋꯥ ꯈꯟꯅꯔꯤ, ꯑꯗꯨꯕꯨ ꯃꯪꯒꯤꯖꯥꯎꯗꯤ ꯋꯥꯈꯜ ꯑꯃꯗ ꯐꯨꯡꯕꯪꯅꯅ ꯑꯗꯨꯝ ꯐꯝꯂꯤ꯫ ꯇꯣꯃꯥꯜꯅ ꯃꯪꯒꯤꯖꯥꯎꯗ, ꯇꯥꯗ, ꯀꯔꯤ ꯇꯧꯔꯦ? ꯇꯥꯗꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥꯏꯊꯣꯡ ꯑꯃ ꯄꯨꯡꯑꯣꯟ ꯑꯣꯜꯂꯤꯗ꯫ ꯃꯪꯒꯤꯖꯥꯎꯗꯨ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯕꯒꯨꯝ, ꯀꯔꯤ ꯇꯧꯔꯤꯕ ꯇꯣꯃꯥꯜ? ꯇꯥꯗ, ꯁꯟ ꯁꯤꯕꯒꯤꯗꯨꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯅꯨ, ꯁꯟꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯀꯨꯜꯂꯝꯕꯅꯤ, ꯁꯟꯕꯨꯒꯤ ꯃꯔꯟ ꯅꯥꯏꯅꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯇꯣꯃꯥꯜ? ꯑꯣ, ꯃꯣꯏꯅ ꯀꯦꯁꯀ ꯊꯥꯡꯒꯠꯂꯛꯂꯣꯏꯗ꯭ꯔꯣ? ꯅꯌꯥꯝꯕꯗꯤ ꯁꯟ ꯁꯤꯅꯤꯡꯉꯥꯏ ꯂꯨꯄꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦꯅꯦ ꯏꯅꯥꯎꯁꯥ꯫ ꯅꯣꯏꯅ ꯒꯥꯔꯤ ꯊꯧꯕ ꯇꯣꯛꯂꯣ ꯍꯥꯏꯔꯒꯅ ꯑꯩꯗꯤ ꯀꯔꯤ ꯁꯨꯔꯒ ꯑꯃꯨꯛ ꯆꯥꯅꯤ? ꯆꯦꯛ ꯁꯨꯐꯝ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯅꯥꯖꯥꯎꯕꯅ, ꯇꯥꯗ, ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ꯫ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯊꯩꯔꯒ ꯒꯥꯔꯤ ꯊꯧꯕ ꯇꯥꯗꯅ ꯁꯟ ꯊꯣꯝꯕꯁꯦ ꯑꯩꯗꯤ ꯉꯛꯏꯕꯅꯤ ꯃꯌꯥꯝ꯫ ꯁꯟꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯦꯁ ꯉꯝꯒꯅꯤ ꯇꯥꯗ, ꯑꯗꯨꯒ ꯇꯥꯗꯕꯨ ꯒꯥꯔꯤ ꯊꯧꯍꯜꯂꯣꯏꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯒꯥꯔꯤ ꯃꯄꯨ ꯈꯨꯔꯥꯏꯕꯣꯆꯥꯅ ꯃꯥꯒꯤ ꯒꯥꯔꯤ ꯄꯤꯔꯔꯣꯏ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯇꯥꯗꯒꯤ ꯒꯥꯔꯤ ꯑꯐꯕ ꯄꯤꯅꯤ꯫ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯅꯔꯤꯉꯩ ꯃꯪꯒꯤꯖꯥꯎꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯃꯄꯨ ꯏꯕꯣꯆꯥꯁꯨ ꯇꯣꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯣꯃꯥꯅ, ꯑꯣ ꯈꯨꯔꯥ, ꯇꯥ ꯃꯪꯒꯤꯖꯥꯎꯗꯣ ꯑꯩꯈꯣꯏꯒ ꯐꯝꯂꯤꯌꯦ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯣ, ꯇꯥ ꯃꯪꯒꯤꯖꯥꯎꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯕꯅꯤ, ꯑꯗꯨꯒꯤ ꯆꯠꯇꯕ ꯑꯣꯏꯔꯤꯅꯤ꯫ ꯍꯦꯔꯥ ꯈꯨꯔꯥ, ꯁꯟꯗꯣ
ꯑꯩꯈꯣꯏꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯊꯣꯡꯂꯨꯕ ꯅꯠꯇꯦ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯊꯣꯡꯒꯦꯅꯁꯨ ꯊꯣꯡꯕ ꯅꯠꯇꯦ ꯁꯟꯗꯣ ꯁꯟꯒꯤ ꯋꯥ ꯇꯣꯛꯈꯣ ꯈꯨꯔꯥ ꯄꯦꯁꯦꯟꯖꯔ ꯑꯃꯠꯇ ꯑꯁꯣꯛꯄ ꯅꯪꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯔꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯈꯨꯔꯥ ꯑꯣꯏꯅ ꯗꯁꯥ ꯇꯥꯔꯝꯅꯤ ꯃꯪꯒꯤ ꯖꯥꯎꯅ ꯇꯣꯃꯥꯟ ꯗꯥꯏꯕꯣꯖꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯥ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯛꯄ꯭ꯔꯥ ꯁꯤꯅꯤꯗꯅ ꯑꯥꯏ ꯃꯤ ꯁꯣꯛꯄ꯭ꯔꯥ ꯗ꯭ꯔꯥꯏꯚꯔ ꯁꯣꯛꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯗꯦꯅꯦ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯇꯥꯃꯪꯒꯤꯖꯥꯎ ꯃꯁꯤ ꯍꯨꯔꯥꯟꯕꯒꯤ ꯒꯥꯔꯤꯁꯦ ꯊꯧꯔꯨꯔꯅꯨ ꯇꯥꯃꯪꯒꯤꯖꯥꯎ ꯅꯨꯡꯉꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯗ꯭ꯔꯕꯗꯤ ꯅꯇꯩꯃꯗꯤ ꯀꯔꯝ ꯍꯥꯏꯅ ꯂꯥꯌꯦꯡꯒꯅꯤ ꯇꯣꯃꯥꯟ ꯃꯌꯥꯝꯗꯨ ꯃꯪꯒꯤꯖꯥꯎꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯈꯣꯃꯩꯅ ꯏꯇꯩꯃ ꯀꯔꯤ ꯇꯧꯔꯦ ꯇꯥꯗ ꯈꯣꯃꯩ ꯅꯇꯩꯃꯒꯤ ꯌꯦꯠꯀꯤ ꯈꯣꯡꯎꯗꯣ ꯅꯥꯏ ꯆꯥꯔꯛꯂꯦꯅꯦ ꯅꯍꯥꯟ ꯖꯦꯅꯤꯝꯁꯇ ꯄꯨꯏ ꯗꯣꯛꯇꯔꯅ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯅ ꯄꯨꯍꯧꯅꯕ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯊꯅꯨꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯣꯃꯩ ꯑꯗꯨꯒ ꯅꯇꯩꯃꯗꯤ ꯅꯆꯥꯅꯨꯄꯥ ꯂꯝꯉꯥꯟꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯪꯒꯤꯖꯥꯎꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯏ ꯕꯣꯕꯣꯅ ꯁꯦꯜꯗꯤ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯍꯥꯏꯇꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 5ꯗꯒꯤꯗꯤ ꯇꯥꯔꯣꯏ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏ ꯂꯩꯇꯦ ꯍꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯂꯥꯛ 5ꯁꯦ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯂꯨꯄꯥ 500 ꯆꯤꯟꯕꯒꯨꯝꯕꯅꯤ ꯃꯣꯏꯗꯗꯤ ꯃꯪꯒꯤꯖꯥꯎꯅ ꯕꯣꯕꯣꯗ ꯅꯌꯥꯝꯕꯒꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯈꯣꯡꯗ ꯀꯤꯅꯕ ꯕꯦꯟꯗꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯅꯕ ꯁꯦꯟ ꯄꯥꯏꯗ꯭ꯔꯦ ꯒꯥꯔꯤꯁꯨ ꯑꯩꯅ ꯊꯧꯕꯅꯤꯅ ꯑꯩꯉꯣꯟda ꯑꯗꯨꯝ ꯁꯦꯝꯍꯜꯂꯤ ꯇꯥꯏꯕꯣꯆꯥꯅ ꯅꯣꯡꯃꯒꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯐꯪꯖꯕ ꯁꯦꯜꯁꯨ ꯒꯥꯔꯤ ꯁꯦꯝꯕꯗ ꯇꯨꯡꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯑꯩꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯈꯥꯝꯃꯒ ꯊꯝꯃꯣꯅ ꯇꯥꯗꯩꯕꯣꯆꯥꯅ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯒꯥꯔꯤꯁꯦ ꯊꯧꯗ꯭ꯔꯕꯗꯤ ꯆꯦꯡꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯟꯒꯅꯤ ꯇꯣꯃꯥꯟ ꯕꯣꯕꯣ ꯈꯣꯃꯩ ꯁꯅꯥꯖꯥꯎꯕ ꯑꯗꯨꯒ ꯑꯇꯩ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨ ꯃꯪꯒꯤꯖꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤ ꯇꯥꯏ ꯅꯣꯡꯃ ꯃꯪꯒꯤꯖꯥꯎꯗꯨ ꯊꯣꯏꯅꯨꯒ ꯄꯨꯟꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ OTP ꯇꯤꯀꯦꯠ ꯀꯛꯐꯝꯗ ꯇꯤꯀꯦꯠ ꯀꯛꯇꯧꯒꯤ ꯉꯥꯏꯔꯤ ꯊꯣꯏꯅꯨꯁꯨ ꯃꯌꯥꯝ ꯐꯝꯐꯝꯗ ꯂꯝꯉꯥꯟꯕꯒ ꯐꯝꯂꯤ ꯊꯣꯏꯅꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯁꯨ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯝꯂꯤ ꯃꯪꯒꯤꯖꯥꯎꯗꯨ OTPꯒꯤ ꯇꯤꯀꯦꯠ ꯀꯛꯐꯝꯗ ꯂꯥꯏꯟ ꯂꯦꯞꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯅꯣꯛꯃꯤ ꯑꯃꯨꯛ ꯌꯦꯡꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯊꯅ ꯇꯤꯀꯦꯠ ꯀꯛꯐꯝꯂꯣꯝꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯪꯒꯤꯖꯥꯎꯒ ꯊꯣꯏꯅꯨꯒꯅ ꯐꯝꯂꯤꯕꯗꯨ ꯗꯣꯛꯇꯔꯒꯤ ꯀꯥꯗꯅꯤ ꯃꯪꯒꯤꯖꯥꯎꯅ ꯗꯣꯛꯇꯔ PMJYꯅ ꯂꯥꯌꯦꯡꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯣꯏꯗꯤ ꯂꯥꯏꯔꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯌꯥꯏ ꯍꯥꯏꯕꯗꯥꯏꯅꯦ ꯗꯣꯛꯇꯔꯗꯨꯅ ꯇꯥꯃꯣ ꯃꯁꯦ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤ ꯀꯧꯏ PMJY ꯍꯥꯏꯔꯤꯕ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯤꯗ ꯃꯣꯏꯅ ꯂꯥꯌꯦꯡꯕ ꯌꯥꯕ ꯌꯥꯗꯕ ꯑꯅꯥꯕ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯄꯤꯔꯤꯕꯁꯦ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕꯁꯤꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯑꯗꯨꯁꯨ ꯃꯉꯥꯏ ꯑꯗꯣ ꯇꯥꯃꯣ PMJY ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯌꯦꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕ ꯀꯥꯔꯗꯅꯤ ꯊꯣꯏꯅꯨꯗꯨ ꯃꯪꯒꯤꯖꯥꯎꯗ ꯀꯤꯅ ꯌꯦꯡꯉꯤ ꯃꯪꯒꯤꯖꯥꯎꯗꯨ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯃꯥꯒꯤꯁꯦ ꯀꯔꯤ ꯂꯩꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯦꯟꯁꯔ ꯑꯣꯏꯗꯣꯏꯔꯥ ꯑꯔꯨꯕ ꯂꯩꯅꯥꯗꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯅ ꯂꯥꯌꯦꯡꯕ ꯌꯥꯗꯦꯁꯨ ꯍꯥꯏꯅꯩ ꯆꯨꯝꯕ꯭ꯔꯥ ꯄꯥꯈꯠꯄꯤꯒꯅꯨ ꯇꯥꯃꯣ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯦꯟꯁꯔ ꯅꯠꯇꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯅꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯇꯩꯃꯒꯤꯁꯦ ꯃꯪꯒꯤꯖꯥꯎꯗꯨ ꯊꯣꯏꯅꯨꯒꯤ ꯃꯔꯦꯡ-ꯖꯨꯝꯗꯨ ꯀꯣꯜꯂꯒ ꯗꯣꯛꯇꯔꯒꯤ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯪꯒꯤꯖꯥꯎꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛꯇꯨꯗ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯪꯒꯤꯖꯥꯎꯒ ꯊꯣꯏꯅꯨꯒꯅ ꯖꯦꯅꯤꯝꯁꯇꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕ ꯑꯗꯨ ꯈꯣꯃꯩꯅ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄꯗ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯎꯍꯧꯏ ꯈꯣꯃꯩꯗꯨ ꯅꯨꯃꯤꯗꯥꯡ ꯂꯨꯍꯣꯡꯕ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯕꯦꯆꯥ ꯅꯪ ꯇꯥꯃꯪꯒꯤꯖꯥꯎꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯪꯒꯤꯖꯥꯎꯒꯤ ꯇꯩꯃꯗꯣ ꯑꯩꯅ ꯉꯁꯥꯏ ꯎꯕꯗ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦꯅꯦ ꯀꯗꯥꯏ ꯊꯦꯡꯅꯩꯅꯣ ꯀꯔꯤ ꯇꯧꯔꯖꯥꯅꯣ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯇꯥ ꯃꯦꯖꯤꯛ ꯊꯧꯗꯣꯛꯈꯤꯕꯗꯨ ꯎꯍꯧꯕꯅꯤ ꯏꯇꯩꯃꯒꯤ ꯃꯈꯣꯡꯗꯣ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂ ꯃꯥꯜꯂꯦꯅꯦ ꯑꯐꯕ ꯃꯤꯁꯤꯡꯁꯦ ꯂꯥꯏꯁꯤꯅ ꯑꯋꯥꯕ ꯍꯦꯛꯇ ꯄꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯏꯁꯦ ꯂꯩꯔꯝꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯏꯕꯦꯆꯥ ꯂꯥꯏꯗꯤ ꯇꯥꯏꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯃꯣ ꯑꯗꯨꯒꯤ ꯁꯔꯨꯛ
Mogi kari tausi khanase. Kari mating pangba ngamni khanase. Che Thoinu yamna phaba icheni. Tada Mangi Jau su yamna phaba mini. Tada Mangi Jau na chahi tara hena gari thorokpa sida ngasi phauba school college ki mahiroi amata bara laukhidabani. Lambi lamkhang na tai chadaba mafam singdagi gari mapu khangandana college school gi mahiroi kaya lobi bathinmi ba tawkhiba gari driver ni. Haujik su school college ki mahiroi kaya gi mating pangni. Mi gi awabada mating pangningai. Masagi nomagi gari thawbada phangadaba sen phauba suna phangjadraba pukchen chawraba Ta Mangi Jau ni. Haujiki matam asida pukchen sengba pukchen chawba mi amata nungaiba ngamloi tamo. Ta Mangi Jau su nungaiba ngamloi maramdi masu pukchen chawbanina. Kanade nupa Ta Mangi Jau gi kari mateng tawba yabagi khanase. Nongma school ni mahiroi nupi macha khara Tata Magic ki nakalda thetliba photo aduda munni yengli. Aduga photo gi nakanda thariba wahising adusu murum solaga pari. Mahiroi nupi macha aduna magi mamanabi amada. Ita sinupase masak khangbra. Mamanabi na ai khangi sidi. Oi sigi gari driver se aikhoi gi bara sunglo lodabani. Aya mane exam manung thengna halakpasing mayumda exam loidri phauba nimi khudingi thinbi bani. Photo sida kari irino. Kaim idi. Mating pangmiyu khak hairaga phone number khak ka hape. Ita phone tausinse. Gari driver association gi miyoi chama chani so parking da gari singnu koine khamaga punna wari sari tomana. Ita khomai nangi wakhalo se mina budi yamna tawna khri haibu phabadi phaiko. Haujik thabak se mai pakpa yabagi changwangi. Khomaina Itaw kanana mating bu panglaktoino. Try tawraga yengse. Facebook ta sumna mateng ni base. Mina imungdo yam thina habiba yawi taw. Bobo na Itaw passenger singi mateng phangdrabasu Ta Mangi Jau na mahiroi singi dama kathokibado lemna sumang mangloi. Mahiroi singdagi mateng soidana phangani mase aigi achetpa thajabani mayam. Aduga aikoina su association gi maikaidagi angama mateng pangadabani Ta Mangi Jau gi. Ta Mangi Jau laibagini. Gari driver aikoibu miyamna nungsiba thajaba hingalibase. Aine magi matau tamangamdrabasu matengdi pangmangamnidana. Gari driver association gi miyoi sing Tata Magic ki driver dagi hendoktana octo driver sing phauba yauna Mangi Jau gi nupi Thoinu gi mateng pangnanaba khanarami. Tata Magic driver octo driver sing khaknatana Thoinu layeng bagi mateng school college ki mahiroi singi maikai dagi so selgi mateng chawna lempana konana phanglammi. Hauji Mangi Jau ga Thoinu ga machanupa lamngan bagana. Haujik lairibasi Imphal gi International Airport tani. Gari driver tara kun mukso Mangi Jau ga Thoinu ga airport ta thinba lakle. School college ki mitna singba mahiroi ahum mari amaso makhutta trolley amamam chinglaga Thoinu gi manakta lepli. Driver khomaina Thoinu da. Itaima naba phatri phauba Manipurda halakpa sunga yaroi ko. Awat pasen layeng maloidri phauba tharakadoni kaim khanganu ko. Mabuk phaba ai itaima naba khakni mayamna ngaiduise. Thoinu du kapli khomai su mapi taithokli. Mangi Jau su khomai de peri noklaga yengi. Khomaina ai ngasidagi Ta Mangi Jau gi mahut silaga school college ki mahiroi sing bara mata laudabida gari tonghaladabani. Ta Mangi Jau gi mahut siladabani. Mangi Jau du khomai de nungsina koli. Mangi Jau na ai naw nushiba mathang mapokti ai pokminaba inaw oina phangjege ko nayamba chalukhige ko. Khomai na Mangi Jau gi manakong da tuminna. Ta Mangi Jau aisu aeroplane do amukta di tonghalu ko. Punsigi aeroplane tongdriye. Mangi Jau du kanna mong nokthorei khomaina. Itaima naba pharaga halaga mathang check up chapadadi aisu yawge ko. Ai aeroplane amukta phau tongdriye. Mayamdu walaw na noi. Pukchen chawba Mangi Jau chahi kaya wajarakhiba Mangi Jau. Ngasidi pukchen chawraba school college ki mahiroi sing amadi gari driver sing gi mateng amuk phangladuna Thoinu du mapalamda layeng bapu khirami.
ꯃꯪꯒꯤꯖꯥꯎ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯇꯣꯡꯈ꯭ꯔꯤꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇꯨꯗ ꯈꯣꯃꯩꯗꯨ ꯃꯈꯨꯠ ꯈꯜꯂꯒ ꯌꯦꯡꯉꯤ꯫ ꯇꯥꯇꯥ ꯃꯦꯖꯤꯛꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯏꯟꯗꯤꯒꯣꯁꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨ ꯈꯥ ꯋꯥꯡ ꯀꯣꯏꯔꯩ ꯂꯩꯗꯅ ꯌꯦꯡꯉꯤ꯫ ꯇꯣꯃꯥꯜꯅ ꯈꯣꯃꯩꯗ "ꯍꯩ ꯈꯣꯃꯩ, ꯃꯤꯅ ꯇꯥꯔꯒ ꯎꯔꯒ ꯑꯉꯥꯎꯕ ꯃꯥꯜꯂꯅꯤ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯨꯛ ꯑꯦꯌꯥꯔꯄꯣꯔꯠꯁꯤꯗ ꯌꯣꯜꯂꯅꯨ꯫ ꯄꯥꯔꯀꯤꯡꯗ ꯍꯜꯂꯁꯤ ꯂꯥꯎ꯫" ꯈꯣꯃꯩꯗꯨ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇꯨ ꯌꯦꯡꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯪꯒꯤꯖꯥꯎꯒ ꯊꯣꯏꯅꯨꯒ ꯇꯣꯡꯈꯤꯕ ꯐ꯭ꯂꯥꯏꯠꯇꯨꯁꯨ ꯂꯩꯆꯤꯜ ꯃꯔꯛꯇ ꯂꯥꯞꯅ ꯄꯤꯛꯅ ꯄꯥꯏꯈ꯭ꯔꯦ꯫